ꯑꯌꯨꯛꯇꯅꯦ ꯑꯩꯅ ꯑꯗꯨꯝ ꯑꯩꯒꯤ ꯐꯤꯗꯨꯞꯁꯤꯡꯁꯦ ꯆꯥꯛ ꯆꯥꯕꯗ ꯀꯩꯅꯣ ꯏꯟꯕꯁꯤꯡꯁꯦ ꯑꯁꯤꯁꯤꯡꯁꯦ ꯑꯩꯅ ꯁꯨꯗꯣꯛꯑꯒ ꯃꯊꯛꯇ ꯐꯧꯔꯝꯕ ꯑꯗꯨꯒ ꯑꯩꯅ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗꯨꯒ ꯀꯩꯅꯣ ꯇꯧꯔꯒꯅꯦ ꯂꯧꯁꯟꯕ ꯆꯠꯂꯨꯕ ꯑꯗꯨꯒꯩꯗꯨ 이khꯪ ꯈꯪꯍꯧꯗꯅ ꯈꯣꯏ ꯆꯤꯛꯂꯛꯅ ꯑꯩ ꯈꯨꯠꯁꯦ ꯕꯨꯞ 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 ꯂꯥꯎꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯟꯅ ꯈꯣꯏ ꯀꯥꯝꯈꯠꯂ ꯕꯨꯞ ꯕꯨꯞ ꯂꯥꯎꯕꯗꯣ ꯈꯣꯏ ꯆꯤꯛꯄ ꯍꯥꯏꯁꯦ ꯉꯥꯏꯍꯥꯛꯇꯪꯗ ꯃꯍꯨ ꯀꯩꯅꯣ ꯁꯦꯀꯦꯟ ꯑꯃꯗ ꯃꯍꯨ ꯀꯥꯏ ꯍꯥꯏꯗꯣ ꯀꯩꯅꯣ ꯑꯗꯨꯒꯩꯗꯤ ꯑꯩ ꯈꯨꯠꯁꯦ ꯆꯤꯛ 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 ꯂꯥꯎꯅ ꯈꯨꯠꯁꯦ ꯃꯈꯥꯗ ꯊꯥꯗꯔꯒ ꯑꯗꯨ ꯁꯤꯡꯂꯤꯒꯁꯦ ꯑꯗꯨꯝ ꯆꯤꯛꯈꯠꯂꯦꯅꯦ ꯁꯤꯗꯤ ꯉꯥꯁꯦ ꯇꯥꯎꯗꯅ ꯊꯣꯡꯉꯒꯦ ꯉꯥꯇꯣꯏ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯁꯤꯒ ꯂꯩꯔꯦ ꯊꯨꯝꯒ ꯌꯥꯏꯉꯪꯒ ꯇꯣꯠꯄꯅꯦꯕ ꯑꯩꯅꯅꯦ ꯉꯥꯁꯦ ꯍꯥꯞꯆꯜꯂꯒꯦ ꯑꯣꯠꯈꯥꯏꯒꯦ ꯇꯥꯎꯅ ꯆꯥꯕ ꯇꯥꯎꯅ ꯆꯥꯕ ꯉꯁꯤꯗꯤ ꯊꯣꯡꯉꯒ ꯏꯄꯨꯔꯣꯏꯕꯒꯤ ꯈꯣꯟꯇꯛ ꯈꯔ ꯈꯣꯟꯇꯤ ꯆꯥꯔꯁꯨ ꯆꯥꯅꯤ ꯉꯥꯁꯦ ꯃꯁꯥ ꯀꯦꯛꯁꯜꯂꯦ ꯍꯥꯏꯕꯗꯣ ꯑꯥꯂꯨꯒ ꯈꯥꯃꯦꯟꯁꯤꯟꯕꯤ ꯍꯥꯞꯅ ꯉꯧꯔꯦ ꯃꯔꯣꯏ ꯃꯄꯥꯡꯁꯨ ꯂꯣꯏ ꯍꯥꯞꯆꯜꯂꯦ ꯌꯦꯟꯁꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯎꯍꯟꯕꯤꯌꯨ ꯍꯥꯏꯗꯤ ꯂꯥꯏꯗ ꯈꯨꯔꯝꯕꯅꯦ ꯉꯥꯁꯦ ꯇꯥꯎꯗꯅ ꯊꯣꯡꯕꯅꯤꯅꯅꯦ ꯏꯄꯨꯔꯣꯏꯕ ꯍꯣꯏꯗꯤ ꯉꯥ ꯇꯥꯎꯔꯒ ꯉꯁꯪ ꯉꯁꯪ ꯉꯥꯡꯕ ꯇꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯆꯥꯕꯗꯣ ꯃꯣꯏꯁꯨ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯩꯅ ꯉꯁꯤ ꯑꯩꯈꯣꯏ ꯕꯥꯖꯤꯁꯨꯅꯦ ꯁꯨꯃꯥꯏꯅ ꯊꯣꯡꯕꯁꯦ ꯑꯩꯈꯣꯏ ꯕꯥꯖꯤ ꯍꯥꯏꯗꯤ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯗꯣ ꯉꯥꯅꯦ ꯃꯥ ꯇꯥꯎꯔ ꯊꯣꯡꯉ ꯁꯥꯎꯔꯦꯕ ꯁꯨꯃꯥꯏꯅ ꯊꯣꯡ ꯆꯥꯕꯁꯤꯅ ꯍꯥꯎꯔꯦꯅꯅꯦ ꯑꯩꯅ ꯃꯍꯤ ꯍꯥꯞꯆꯜꯂꯦ ꯑꯗꯨꯅ ꯊꯣꯡꯕꯁꯦ ꯃꯩꯁꯦ ꯃꯨꯠꯊꯠꯂꯒꯦ ꯃꯍꯤ ꯈꯛꯇꯪ ꯌꯥꯎꯍꯟꯒꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯏꯄꯨꯔꯣꯏꯕ ꯍꯣꯏ ꯃꯍꯤ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯩꯅ ꯐꯗꯤꯒꯣꯝ ꯈꯛꯇꯪ ꯂꯩꯔꯝꯕꯗꯣ ꯊꯥꯛꯆꯟꯈ꯭ꯔꯦ ꯃꯁꯛꯐꯥꯎ ꯎꯗꯦ ꯐꯗꯤꯒꯣꯝꯁꯦ ꯂꯣꯏꯔꯦ ꯑꯁꯤꯅ ꯀꯟꯗꯂꯥ ꯇꯥꯎꯔꯤ ꯏꯄꯨꯔꯣꯏꯕꯒꯤ taura sanu kandala se ipurebe ge asidi nga se thawda tawdana ina dum thonge puribana jam hauri hai gare asiga champu dama laire maten kadi jawdare champu Yampuna ma rekhana taramna oksari ngasi su mubang ma dum pore ko mayam eise ayuktane aina dum aigi phidup singse chak chabra kaino inba singse asi singse aina sudoga mathakta phoramba aduga aina pung 12 dwai duga kaino tawraga ne lawsanba chaluba aduga idu ikhang khangudana khoi chiklakna ai khutse bup 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 laure uji tanna khoi kamkhala bup bup lawado khoi chikpa aise ngahak da mahu kaino second amda mahu kai aidu kaino dugai dei khutse ma chik 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 launa khutse makhada thadara do chingli ka se ekdam chikhali ne adu chikhala dugai de aine pura jengu ne aise naru bagi khut ka se ikang kang leiba dugane khoina chikpire du si chaungai pom me se khoina chi me se aina ne ai gi phidu kai grado sudong na phawdom ba yukta auji pung 13 tare ba ayuki adugai lawsalubo duga aina ne fi lawsan ba khutta kadai de basel aina khong khut chi ga chik khara jeune chaungai pom le chik puna kaino ne ai kaino khut ka haigan ngamde ne purap tawna ina ba sumai tawna kaino tawradi puroibana dugadi aina lakpaga ai kai haina hon lakpaga aidi naman aina ne makhet to chuthoga ne duna mafam chiga kaino to chure ba du ipuroibada haibe puroibana kaino do kaino da freeze da bra kaino tawna leibado du puthoga ipuroibana sigamo kaino to thombire dugai mui puroibana maigi kaino saving taw loyaga aidi kaino ma mahi matai bane ba adu duna mu kaino tawra hujiksi khutse bubu bubu launa aise chak thongaga ne dugai di aine isa se kinam torokwe wari ni isa se aduga ujikta ai pung thenge aina uji mubang tawrise ai khangbane chak thonglo dum mubang tawgai khalam bane ba aise mubang ke tawngom godra ngamoidra ujikta chak se khar lama ba aduna kaino se pora ba adune khojong ne bubu bubu laure na abuna su kaino tawre ju jeta chak chaga dam hagai dani sisu
ꯑꯍꯥꯟꯕ ꯆꯥꯛꯈꯣꯝꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯏꯜꯂꯛꯑꯒꯦ ꯇꯣꯠꯄꯕꯨ ꯅꯥꯏꯅꯦ ꯈꯨꯠꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯍꯥꯎꯅ ꯆꯥꯖꯒꯦ ꯍꯥꯏꯅ ꯑꯩ ꯈꯟꯅ ꯑꯩꯗꯤ ꯉꯁꯤꯗꯤ ꯏꯄꯨꯔꯣꯏꯕꯁꯨ ꯌꯥꯔꯕ ꯉꯥ ꯀꯩꯅꯣ ꯊꯥꯎꯗ ꯇꯥꯎꯗꯅ ꯊꯣꯡꯕꯩꯁꯦ ꯑꯗꯣ ꯑꯩ ꯊꯣꯡꯉ ꯆꯥꯒꯦ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯈꯣꯏꯅ ꯆꯤꯛꯄꯤꯔꯦ ꯈꯨꯠꯁꯦ ꯇꯣꯠꯄꯅ ꯅꯥꯕꯅ ꯈꯨꯠꯁꯦ ꯃꯥꯅꯗꯤ ꯉꯝꯍꯟꯕ ꯌꯥꯗꯦ ꯑꯩ ꯆꯥꯗꯩ ꯇꯧꯔꯦ ꯑꯍꯥꯟꯕ ꯆꯥꯛꯈꯣꯝꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯏꯜꯂꯛꯑꯒꯦ ꯑꯩ ꯆꯥꯗ꯭ꯔꯤꯀꯣ ꯃꯌꯥꯝ ꯑꯩꯁꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯔꯦ ꯑꯩꯒꯤꯅꯦ ꯍꯟꯗꯛꯁꯦ ꯗꯣꯁꯥ ꯌꯥꯝ ꯐꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯥꯟꯕ ꯆꯥꯛꯈꯣꯝꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯑꯩꯁꯦ ꯆꯝꯐꯨꯠ ꯈꯛꯇꯪ ꯊꯛꯀꯦ ꯈꯣꯏꯅ ꯆꯤꯛꯄꯩ ꯀꯩꯅꯣꯁꯤꯗꯤ ꯈꯣꯏꯅ ꯆꯤꯛꯄꯁꯤꯗꯤ ꯉꯥꯏꯍꯥꯛꯇꯪꯗ ꯈꯪꯕ ꯉꯝꯃꯤꯅꯦ ꯀꯩꯅꯣꯅꯦ ꯁꯤꯡꯂꯤꯒ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯛꯄꯩ ꯋꯥꯔꯤꯅꯦ ꯃꯌꯥꯝ ꯑꯩꯅꯅꯦ ꯁꯨꯃꯥꯏ ꯏꯟꯈꯠꯂꯒ ꯁꯨꯃꯥꯏ ꯏꯟꯊꯔꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯁꯦ ꯉꯥ ꯃꯔꯨ ꯑꯃ ꯄꯟꯈ꯭ꯔꯦꯕ ꯑꯗꯨ ꯃꯌꯥꯝꯁꯨ ꯉꯥ ꯃꯔꯨ ꯈꯅꯥꯎꯗ ꯄꯜꯂꯗꯤ ꯆꯥꯛ ꯄꯨꯈꯝꯁꯦ ꯀꯟꯅ ꯇꯧꯔꯒ ꯁꯨꯃꯥꯏ ꯏꯟꯈꯠꯂꯒ ꯍꯥꯏꯗꯤ ꯑꯃꯨꯛꯀ ꯏꯟꯊꯕꯤꯔꯛꯑꯣꯕ ꯑꯗꯨꯒ ꯆꯥꯛꯈꯣꯝ ꯃꯆꯥ ꯑꯗꯨꯝ ꯇꯥꯈ꯭ꯔꯅꯤ ꯉꯁꯤꯗꯤ ꯃꯊꯦꯜ ꯀꯝꯕ ꯌꯥꯎꯗ꯭ꯔꯦ ꯉꯥ ꯃꯀꯣꯛ ꯀꯩꯌꯣ ꯇꯨꯁꯤ ꯉꯥꯛꯇꯅꯦ ꯑꯩ ꯄꯣꯔꯛꯏꯁꯦ ꯉꯥ ꯇꯥꯎꯗꯅ ꯊꯣꯡꯕꯁꯦ ꯍꯥꯎꯔꯤꯕ ꯑꯣꯏꯗꯦ ꯏꯄꯨꯔꯣꯏꯕꯩꯗꯤ ꯀꯟꯗꯂꯥꯁꯨ ꯇꯥꯎꯔ ꯍꯥꯞꯈ꯭ꯔꯕꯅꯦ ꯃꯥ ꯀꯟꯗꯂꯥ ꯉꯔꯥꯡꯗꯩ ꯍꯥꯏꯃꯤ ꯀꯟꯗꯂꯥ ꯇꯥꯎꯔ ꯍꯥꯞꯄꯣ ꯍꯥꯏꯅ ꯌꯥꯝ ꯃꯇꯥ ꯆꯥꯅ ꯍꯥꯎꯔꯦ ꯃꯣꯔꯣꯛ ꯇꯦꯛꯄ 좀
Nó sẽ trâu bên nó hào về. Chỉ hình dạng nó chặt thôi cả. Chỉ đi cổ cái chạc tốt nó thầm để mau được cha để chạc chứ. Hồi đến nung đằng để cha này. Một cái xài này. Thì đâu cái xài đó. Một cái xài hơn này. Hết tất cả đi chẳng mà xem pura cái tàu. Mau bang cái tàu dari video yang hamnya lagi tiba. Nào đó cái phần đây tao này. Thì lâu cái một cái pana nó sao được một sao nó rồi. ꯑꯩꯉꯣꯟꯗ ꯐꯤ ꯌꯥꯝ ꯂꯩꯇꯕꯅꯤꯅ ꯐꯤꯁꯦ ꯍꯟꯖꯟ ꯍꯟꯖꯟꯅ ꯑꯗꯨꯝ ꯁꯦꯠꯂꯒ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯦꯀꯣ ꯃꯌꯥꯝ ꯉꯥ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯔꯝꯃꯦ ꯆꯝꯐꯨꯠꯇꯨꯁꯨ ꯍꯥꯎꯔꯝꯃꯦ ꯂꯣꯏꯅ ꯆꯥꯔꯦ ꯁꯤ ꯃꯔꯨ ꯉꯥꯛꯇꯅꯤꯁꯦ ꯑꯗꯣ ꯇꯤꯜꯍꯧꯁꯦ ꯑꯀꯣꯝꯕꯗ ꯆꯥꯕꯗꯅ ꯑꯂꯣꯏꯕꯗ ꯃꯅꯝ ꯑꯃ ꯅꯝꯕꯒꯤ ꯋꯥꯔꯤꯅꯦ ꯑꯗꯨꯒꯩꯗꯨꯗꯤ ꯇꯤꯜꯍꯧꯁꯦ ꯍꯧꯖꯤꯛ ꯈꯔ ꯑꯩ ꯆꯥꯗ꯭ꯔꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯁꯤꯒ ꯊꯝꯃꯒꯦ ꯃꯊꯪ ꯑꯗꯨꯝ ꯃꯨꯛꯕꯥꯡꯗ ꯎꯅꯔꯁꯦ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯊꯦꯡꯅꯕꯤꯕ ꯇꯥꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯁꯤꯌꯔ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯑꯃ ꯊꯝꯕꯤꯔꯝꯃꯣ ꯍꯥꯟꯅꯗꯒꯤ ꯌꯦꯡꯕ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯑꯃ ꯊꯝꯕꯤꯔꯝꯃꯣ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯁꯤꯒ ꯊꯝꯃꯒꯦ ꯋꯥ ꯉꯥꯡꯕꯁꯨ ꯊꯣꯛꯇꯔꯦ ꯕꯥꯏ